ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯟꯊꯣꯛꯆꯔꯛꯀꯗꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯅꯨꯡ ꯆꯟꯖꯩ꯫ ꯋꯥꯔꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯖꯕ ꯋꯥꯔꯤ ꯅꯠꯇꯦ꯫ ꯂꯧꯁꯟꯕ ꯌꯥꯕ ꯀꯥꯟꯅꯕ ꯈꯛ ꯂꯧꯁꯟꯕꯤꯌꯨ, ꯀꯥꯟꯅꯗꯕꯁꯤꯡꯗꯨꯅ ꯏꯁꯥꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯈꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯪꯒꯤꯖꯥꯎ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯣꯏꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗ ꯃꯪꯒꯤꯖꯥꯎꯁꯨ ꯃꯃꯤꯡ ꯂꯩꯔꯤꯅꯤ ꯄꯩꯁꯥ ꯄꯥꯏꯕꯗ꯫ ꯃꯆꯥ ꯌꯥꯝꯃꯤ, ꯁꯦꯝꯕꯁꯨ ꯋꯥꯗꯦ ꯄꯩꯁꯥ ꯄꯥꯏꯔꯕꯅꯤꯅ꯫ ꯃꯆꯥꯁꯤꯡꯗꯨꯒꯤ ꯃꯅꯤꯡꯗ ꯇꯝꯍꯜꯂꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯔꯟꯁꯦ ꯁꯨꯝ ꯂꯦꯞꯁꯟꯗꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯀꯌꯥꯒꯤ ꯃꯃꯤꯡꯗ ꯂꯧꯁꯤꯡ ꯏꯪꯈꯣꯜ ꯁꯝꯕꯜ ꯂꯦꯞꯇꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯦꯞꯁꯟꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯪꯒꯤꯖꯥꯎ ꯃꯇꯣꯝꯗ ꯁꯨꯃꯥꯡꯗ ꯆꯧꯀ꯭ꯔꯤ ꯑꯃ ꯊꯥꯡꯗꯣꯛꯑꯒ ꯃꯗꯨꯗ ꯐꯝꯗꯨꯅ ꯅꯤꯟꯗꯥ ꯇꯧꯖꯩ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯁꯅꯥ ꯂꯨꯄꯥ ꯏꯪꯈꯣꯜ ꯁꯝꯕꯜ ꯂꯧꯁꯤꯡ ꯑꯩꯒꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯆꯥꯁꯤꯡꯒꯤꯐꯥꯎ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯣꯏꯅ ꯍꯌꯦꯡꯋꯥꯏꯐꯥꯎ ꯁꯤꯗ꯭ꯔꯤ ꯐꯥꯎꯒꯤ ꯀꯣꯟꯅꯅꯕ ꯆꯥꯡꯗ ꯑꯩꯅ ꯂꯣꯏꯅ ꯂꯦꯞꯁꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯅꯗꯤ ꯄꯦꯟꯗ꯭ꯔꯦ꯫ ꯑꯩꯅ ꯂꯦꯞꯁꯟꯕ ꯌꯥꯕ ꯑꯇꯩ ꯀꯩ ꯂꯩꯔꯤ? ꯑꯁꯨꯝꯅ ꯃꯪꯒꯤꯖꯥꯎꯅ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯛꯄꯗ ꯀꯥꯟꯅꯔꯣꯏꯗꯕ ꯋꯥꯈꯜ ꯑꯃ ꯃꯥꯅ ꯁꯥꯒꯠꯂꯝꯃꯤ꯫ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯤꯗꯅ ꯑꯩꯒꯤ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯍꯤꯡꯉꯛꯄ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯁꯤꯕ ꯃꯇꯝꯗꯁꯨ ꯑꯩꯁꯦ ꯐꯖꯕ ꯀꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯤꯞꯇꯨꯅ ꯁꯤꯈꯤꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯁꯤꯈ꯭ꯔꯗꯤ ꯏꯆꯥꯁꯤꯡꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯨꯗꯨ ꯃꯣꯏꯅ ꯂꯥꯡꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯀꯨ ꯑꯃꯠꯇꯒ ꯂꯦꯞꯁꯜꯍꯧꯔꯒꯦ꯫ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯗꯅ ꯍꯤꯡꯉꯛꯑꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯁꯤꯔꯒꯁꯨ ꯑꯩ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯆꯠꯆꯈꯤꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯪꯒꯤꯖꯥꯎ ꯑꯍꯟꯊꯪ ꯑꯗꯨꯅ ꯐꯩ ꯐꯠꯇꯦ ꯋꯥꯈꯜ ꯑꯃꯠꯇ ꯇꯧꯗꯅ ꯃꯥ ꯃꯁꯥꯒꯤ ꯍꯌꯦꯡꯋꯥꯏ ꯁꯤꯔꯛꯄꯗ ꯍꯤꯞꯅꯕ ꯀꯨ ꯑꯃ ꯁꯦꯝ ꯁꯥꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯍꯩꯔꯕ ꯎ ꯁꯨꯕ ꯃꯤ ꯑꯃ ꯈꯜꯂꯒ ꯑꯇꯥꯡꯕ ꯐꯖꯕ ꯀꯨ ꯑꯃ ꯃꯪꯒꯤꯖꯥꯎꯅ ꯎ ꯁꯨꯕ ꯃꯤꯗ ꯁꯤꯡꯉꯝꯃꯤ꯫ ꯃꯪꯒꯤꯖꯥꯎ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯪꯒꯤꯖꯥꯎꯒꯤ ꯀꯨꯗꯨꯕꯨ ꯁꯥꯗꯨꯔꯤꯕ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯇꯧꯏ꯫ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯃꯪꯒꯤꯖꯥꯎ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯥ ꯃꯁꯥ ꯂꯩꯅ ꯃꯥ ꯃꯁꯥꯒꯤ ꯀꯨ ꯆꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤꯁꯤꯕꯨ? ꯑꯍꯜ ꯑꯁꯤ ꯃꯔꯣꯟ ꯃꯊꯨꯝ ꯍꯥꯏꯔ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯆꯥꯁꯤꯡꯒꯤ ꯐꯥꯎ ꯃꯥꯅ ꯂꯦꯞꯁꯟꯗꯕ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ꯫ ꯐꯩꯁꯨ ꯈꯪꯗꯦ ꯐꯠꯇꯦꯁꯨ ꯈꯪꯗꯦ, ꯐꯔꯦ ꯑꯩꯒꯤꯗꯤ ꯃꯥ ꯃꯁꯥꯅ ꯇꯧꯕꯤꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯂꯕꯅꯤꯅ ꯇꯧꯈꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯇꯨꯡꯒꯤ ꯑꯣꯏꯕ ꯋꯥꯅ ꯃꯣꯏ ꯃꯁꯥꯅ ꯄꯨꯖꯔꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯪꯒꯤꯖꯥꯎꯒꯤ ꯀꯨꯗꯨ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯍꯦꯛ ꯌꯦꯡꯕꯗ ꯂꯨꯝ ꯂꯥꯎꯅ ꯃꯪꯒꯤꯖꯥꯎꯒꯤ ꯀꯨ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯆꯟꯕꯤꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯁꯨ ꯀꯨꯗꯨ ꯎꯕꯗ ꯃꯁꯥꯗ ꯄꯦꯟꯖꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯆꯤꯟꯗ ꯐꯥꯎ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯁꯤꯡꯉꯝꯃꯤꯕ ꯀꯨ ꯑꯁꯤꯗꯤ꯫ ꯃꯁꯤꯕꯨ ꯑꯩ ꯁꯤꯕꯗ ꯑꯩꯒꯤ ꯀꯨ ꯑꯁꯤꯒ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯊꯦꯛꯃꯤꯟꯅꯈꯤꯗꯣꯏꯁꯦ ꯄꯥꯝꯗꯨꯝ ꯄꯥꯝꯃꯨꯔꯛꯑꯦꯗ ꯑꯩꯕꯨ꯫ ꯀꯨꯁꯦ ꯑꯅꯤꯗꯨꯝ ꯆꯟꯁꯜꯍꯧꯁꯤꯔꯅꯦ ꯑꯩꯕꯨ? ꯑꯃꯅ ꯑꯩ ꯁꯤꯕꯗ ꯄꯨꯈ꯭ꯔꯒꯦ, ꯑꯃꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯖꯍꯧꯔꯁꯅꯤ꯫ ꯅꯠꯇ꯭ꯔꯒ ꯏꯆꯥꯁꯤꯡꯒꯤꯁꯨ ꯑꯃꯃꯝ ꯆꯟꯊꯣꯛꯄꯤꯔꯝꯃꯁꯤꯔꯅꯦ ꯑꯩꯕꯨ? ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯑꯁꯨꯝꯅ ꯃꯪꯒꯤꯖꯥꯎ ꯃꯥꯒꯤꯗ ꯅꯠꯇꯅ ꯃꯆꯥꯁꯤꯡꯒꯤ ꯐꯥꯎ ꯀꯨ ꯑꯗꯨ ꯂꯦꯞꯁꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯥꯒꯤ ꯀꯨꯗꯨꯕꯨ ꯁꯦꯝ ꯁꯥꯕꯤꯔꯤꯕ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯃꯪꯒꯤꯖꯥꯎꯅ ꯄꯦꯟꯃꯟꯈꯤꯗꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯏꯄꯥꯒꯤ ꯆꯜꯂꯤꯕ ꯀꯨꯁꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯔꯦ꯫ ꯅꯪ ꯃꯁꯤꯒꯤ ꯃꯃꯜꯗꯨ ꯏꯄꯥꯗ ꯍꯥꯏꯌꯨ꯫ ꯏꯄꯥ ꯂꯨꯄꯥ ꯑꯃꯠꯇ ꯇꯥꯗꯅ ꯏꯆꯥꯒꯤ ꯑꯋꯥꯃꯟ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤꯁꯨ ꯅꯪꯅ ꯃꯣꯏ ꯂꯩꯔꯤꯉꯩ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯃꯣꯏꯒꯤꯁꯨ ꯏꯆꯥꯗ ꯀꯨ ꯑꯃꯃꯝ ꯂꯣꯏꯅ ꯆꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯉꯛꯑꯒ ꯂꯩꯔꯤꯉꯩ ꯀꯨ ꯆꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯪꯒꯤꯖꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯗꯁꯨ ꯀꯨ ꯆꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ꯫ ꯑꯗꯣ ꯃꯁꯤ ꯌꯨꯝꯗ ꯄꯨꯅꯕ ꯇꯧꯔꯁꯤ꯫ ꯄꯥꯕꯨꯡ ꯌꯨꯝꯗ ꯍꯥꯟꯅ ꯍꯟꯕꯤꯔꯝꯃꯣ꯫ ꯅꯆꯥ ꯃꯁꯤ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯄꯒ ꯄꯥꯕꯨꯡꯒꯤ ꯌꯨꯝ ꯐꯥꯎ ꯊꯤꯟꯖꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯪꯒꯤꯖꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯃꯥꯗꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥ ꯃꯁꯥꯒꯤ ꯀꯨ ꯑꯗꯨ ꯌꯧꯔꯛꯄ ꯃꯌꯨꯝꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯁꯤꯡꯅꯁꯨ ꯀꯩꯅꯣ ꯄꯥꯕ ꯀꯅꯥꯅꯣ ꯂꯥꯛꯄ ꯉꯥꯏꯔꯤꯗꯨꯕꯨ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯪꯒꯤꯖꯥꯎꯅ ꯍꯥꯟꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯑꯝꯗꯦ꯫ ꯃꯆꯥꯁꯤꯡꯗ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯄꯨꯔꯛꯑꯅꯤꯈꯛ ꯍꯥꯏꯔꯝꯃꯤ꯫
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯪꯒꯤꯖꯥꯎꯒꯤ ꯀꯨ ꯑꯗꯨ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯃꯗ ꯅꯤꯡꯊꯤꯖꯅ ꯆꯦꯛꯁꯤꯟꯅ ꯍꯥꯞꯄꯒ ꯄꯨꯔꯛꯏ꯫ ꯃꯁꯥꯁꯤꯡꯗꯨꯅꯁꯨ ꯄꯥꯕꯅ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗ ꯀꯨ ꯑꯣꯏꯔꯝꯕꯗꯨꯗ ꯃꯆꯥꯁꯤꯡꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯃꯄꯥꯗꯁꯨ ꯀꯩꯅꯣ ꯄꯥꯕ ꯑꯁꯤꯗꯤ ꯀꯨꯅꯤ, ꯀꯨꯁꯤꯗꯤ ꯀꯩꯗꯧꯅꯗꯣꯏꯕ? ꯄꯥꯕꯅ ꯉꯥꯎꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯃꯄꯥ ꯃꯪꯒꯤꯖꯥꯎꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯜꯂꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯗ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤꯗꯅꯤ ꯅꯣꯏ ꯑꯩꯈꯣꯏꯅ ꯇꯨꯝꯗꯨꯅ ꯆꯠꯈꯤꯗꯣꯏꯁꯤ꯫ ꯑꯁꯤ ꯌꯥꯎꯗꯕ ꯌꯥꯗꯕ ꯄꯣꯠꯁꯛꯅꯤ꯫ ꯃꯗꯨ ꯈꯪꯅ ꯏꯄꯥꯅ ꯍꯧꯖꯤꯛꯇꯒꯤ ꯏꯄꯥꯒꯤꯗꯤ ꯄꯣꯠꯁꯛ ꯑꯁꯤ ꯂꯦꯞꯁꯤꯜꯂꯕꯅꯤ, ꯅꯣꯏꯒꯤꯁꯨ ꯏꯄꯥꯅ ꯑꯃꯃꯝ ꯂꯦꯞꯁꯤꯟꯕꯤꯗꯣꯔꯤꯅꯤ꯫ ꯃꯆꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯄꯥꯕ ꯌꯥꯔꯦ ꯑꯇꯩ ꯑꯇꯩ ꯂꯦꯞꯁꯤꯟꯕꯤꯒꯦꯗꯤ ꯌꯥꯏ, ꯑꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤꯗꯗꯤ ꯂꯦꯞꯄꯤꯔꯅꯨ꯫ ꯄꯥꯕꯅ ꯉꯥꯎꯔꯦꯀꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯨ ꯑꯗꯨ ꯃꯪꯒꯤꯖꯥꯎ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯁꯪꯒꯣꯏ ꯑꯗꯨꯗ ꯊꯝꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯥꯁꯤ ꯀꯨ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ꯫ ꯃꯆꯥꯁꯤꯡꯅꯁꯨ ꯀꯥ ꯍꯦꯟꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯊꯤꯡꯉꯨꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯣꯏꯁꯨ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯣꯏꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯪꯒꯤꯖꯥꯎꯅ ꯅꯣꯡꯖꯨ ꯑꯍꯤꯡ ꯑꯃꯗ ꯃꯥꯒꯤ ꯀꯨ ꯊꯝꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯑꯍꯟ ꯈꯔ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯄꯁꯤ ꯃꯪꯒꯤꯖꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯁꯨ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯃꯁꯥꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤꯗꯤ ꯈꯪꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯗꯤ ꯃꯥꯁꯨ ꯌꯦꯡꯕ ꯇꯧꯔꯨꯗꯦ꯫ ꯅꯣꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯈꯥꯛ ꯑꯔꯥꯎ ꯀꯜꯂꯤ꯫ ꯇꯞꯅ ꯇꯞꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯑꯍꯜ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯤ ꯃꯥꯅ ꯁꯨꯝ ꯇꯥꯔꯤ꯫ ꯃꯪꯒꯤꯖꯥꯎꯅꯁꯨ ꯃꯥꯏꯀꯩ ꯀꯗꯣꯝꯗꯩꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯑꯣꯟꯗꯨꯅ ꯌꯦꯡꯉꯛꯄꯗ ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯥꯔꯒ ꯀꯧꯔꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯁꯛ ꯎꯒꯦ ꯐꯪꯉꯝꯗꯦ꯫ ꯃꯗꯨꯗ ꯃꯪꯒꯤꯖꯥꯎꯅꯁꯨ ꯀꯩꯅꯣꯅꯦ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ? ꯑꯩꯕꯨ ꯀꯧꯔꯤꯕ ꯅꯠꯇ꯭ꯔꯅꯦ ꯃꯥꯒꯤꯁꯤꯕꯣ? ꯀꯗꯣꯝꯗꯩꯅꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯪꯒꯤꯖꯥꯎ ꯂꯩꯗꯨꯅ ꯌꯦꯡꯉꯛꯄꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯃꯥꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯟꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯀꯨ ꯊꯝꯃꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯇꯕ ꯃꯈꯩ ꯁꯨꯝ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯥ ꯃꯁꯥꯒꯤ ꯀꯨꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯀꯧꯔꯛꯑꯝꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯞꯄꯃꯨꯛ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯀꯨ ꯑꯗꯨ ꯃꯅꯨꯡꯗ ꯀꯩꯒꯨꯝꯕ ꯑꯃ ꯆꯪꯕꯗꯧꯅ ꯀꯣꯛ ꯀꯣꯛ ꯂꯦꯡꯉꯛꯄ ꯃꯈꯣꯟ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯒꯤ ꯋꯥꯈꯜꯗꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯀꯨ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯗꯨꯝꯅ ꯃꯪꯒꯤꯖꯥꯎ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯇꯧꯔꯤꯉꯩ ꯀꯨ ꯑꯗꯨꯗ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯃꯥꯒꯤ ꯀꯨ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯃꯈꯨꯝ ꯍꯥꯡꯇꯣꯔꯛꯏ꯫ ꯉꯛꯂꯤꯗꯤ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯗꯨ ꯍꯤꯞꯄꯒ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯪꯒꯤꯖꯥꯎ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯗ ꯃꯪꯒꯤꯖꯥꯎꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯏꯄꯥꯒꯤ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯍꯧꯒꯠꯂꯣ ꯏꯕꯨꯡꯉꯣ, ꯇꯍꯣꯏꯗꯤ ꯏꯄꯥꯒꯤꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯪꯒꯤꯖꯥꯎꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯍꯦꯛ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯗ ꯀꯞꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯕꯥꯅ ꯀꯨ ꯂꯦꯞꯁꯜꯂꯨꯕꯗꯒꯤ ꯑꯩ ꯍꯥꯟꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯄ ꯇꯥꯔꯦ꯫ ꯑꯩꯗꯤ ꯆꯠꯂꯒꯦꯀꯣ ꯕꯕꯥ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯨ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯌꯥꯝꯅ ꯀꯞꯄꯝꯃꯒ ꯃꯪꯒꯤꯖꯥꯎꯒꯤ ꯃꯃꯥꯡꯃꯛꯇꯗ ꯀꯨꯗꯨ ꯑꯃꯨꯕ ꯃꯁꯛ ꯃꯆꯨ ꯊꯣꯛꯇꯕ ꯃꯤ ꯈꯔꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯪꯒꯤꯖꯥꯎꯁꯨ ꯃꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯗꯨ ꯄꯨꯝꯕ ꯃꯪꯒꯤꯖꯥꯎꯒꯤ ꯃꯃꯪ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯄꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯁꯨ ꯀꯞꯇꯨꯅ ꯇꯞꯅ ꯇꯞꯅ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯃꯪꯅꯤ ꯈꯪꯉꯛꯄꯗꯒꯤ ꯃꯪꯒꯤꯖꯥꯎ ꯃꯁꯥꯗ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯇꯧ ꯑꯃꯗ ꯃꯁꯥꯗ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯉꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯄꯥꯕ ꯀꯩꯗꯧꯔꯒꯦ, ꯃꯪꯗ ꯀꯔꯤ ꯎꯍꯩꯗꯕ ꯎꯔꯒꯦ ꯇꯥꯏꯕꯪ ꯐꯥꯎꯅ ꯑꯗꯨꯛ ꯍꯧꯅ ꯀꯞꯄꯤꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯄꯥꯗꯨꯅ ꯑꯃꯨꯛ, ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯇꯧꯗꯦ, ꯆꯠꯂꯣ ꯇꯨꯝꯖꯔꯨꯔꯣ, ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯃꯨꯛ, ꯄꯥꯕ ꯄꯨꯡꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ, 12 ꯍꯦꯟꯕꯗ ꯉꯥꯏꯔꯝꯈꯤꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯄꯣꯊꯥꯍꯧꯔꯣ, ꯑꯩꯁꯨ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯉꯒꯦ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯪꯒꯤꯖꯥꯎ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯀꯔꯤ ꯃꯪꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯑꯍꯟ ꯊꯪꯁꯤꯗꯩꯗꯤ ꯐꯅꯕꯨ ꯀꯤꯔꯨꯔꯦ꯫ ꯍꯦꯔꯥ, ꯀꯩꯁꯨ ꯑꯣꯏꯖꯔꯝꯃꯣꯏꯗ, ꯐꯠꯇꯕ ꯃꯀꯨ ꯃꯪꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯨꯝꯁꯤꯜꯂꯒꯦ ꯑꯃꯨꯛ꯫ ꯑꯁꯨꯝꯅ ꯃꯪꯒꯤꯖꯥꯎ ꯃꯃꯪꯅꯤ ꯈꯪꯉꯛꯄꯗꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯃꯨꯛ ꯃꯥꯁꯦ ꯇꯨꯝꯁꯟꯈ꯭ꯔꯦ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯃꯨꯛ ꯃꯪꯒꯤꯖꯥꯎ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯨ ꯊꯝꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯃꯥꯒꯤ ꯃꯃꯪꯗ ꯎꯔꯝꯕ ꯁꯛꯇꯝ ꯑꯗꯨꯗ ꯈꯤꯇꯪ ꯑꯀꯤꯕ ꯑꯃꯗꯤ ꯄꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯥ ꯃꯁꯥꯒꯤ ꯀꯨꯗꯨ ꯃꯥꯅ ꯌꯦꯡꯁꯜꯂꯨꯕꯗꯨꯗ ꯀꯨꯗꯨꯁꯨ ꯃꯥ ꯃꯁꯥꯅ ꯍꯥꯡꯇꯣꯛꯑꯒ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯒꯦꯅꯁꯨ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯟꯗꯗꯤ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ꯫
Ngayang masukuda muna yengammaga muk thorakpada kwak ama makharomdagi pairaga magi ingkhol aduda ngahak lamduna ngayak hek khongba sanarami maduda mangijaw masada kitang hainadaba ma oiki kwak adubusu mana tanthuami leitum hunduna masigi matung machanupa tombadu mapagi kada sangaktuna mapada sumna hairami Pabai nong nini yumda halaoy isagi thabak karuba ma satkadaba lay tamo sawise hanhoy da su paba na khara haibi ko ay thenge ay salukige hairami mapa magizaw na sungay ko tomba karay dono siyeng na hairamo nagi oida patabado nga maga satkino satke so siyeng bata maga satlu hairami machana pa tomba dono mupaba kari oida pataba wa nga ngagi aybo ay isagi thaba ma satpani ay thoye hairamaga masanu pado dum satki Atommaduna sumachin manaw mayamdagi khara sumangaw thi ngangnabasu kya yaramdi mangijaw sumasada karisu khandana dum lehaurami numituge nonghe nganbagadi mangijaw gi yum maduna masak khangdaba miyoi khara laga ngarang thokiba machanupa khwai ton badu sire haidana paw tamba laami paw do tabada makhoi mungmanung pumba punga khengai paw tamba laiba singdu sum mangijaw gi masa singaduna pharga wahang pahang taurami Kamaina siri no haitana maduda moide tasingna khangde khulamagi mi gaktani akhoi khunda sirambani hairakpadagi miyoi singa du salhallami asibado lawruroba matung yumda putharaktuna machanupa tombadu mathau mangam pangthoami makoi mung manung chu thokriba thaudo duda yamna kapami mangijaw su siriba machanupa khwai tonba oibanina maso yamna nungai jaramdi machanupa tombadu su leikidraba matung mangijaw gi ku thampa madomda Kudo mi mana kokok thinba yaiba makhonsi masa sing kharana ahinga thengmada tarami maduda mosu chingnaduna kari leige yengubada karisu leibadi thengnaramdi masa sing chu oiriba mong mataw aduda kaiguma angakpa madi poami masanupa duna leikidraba sahi pharba matung imung ado mahusagum madum nungai na leirami lanthum paiba paisa nuksa sangapan mi watabanina moide kuina awaba wakhanse khanba hainaramdi Masigi matung nong manubit amadi mangijaw gi yum maduda changniba ahal ama sangami madu mangijaw ga hana mayok narami changiba ahal aduna so mangijaw da areiba kai no khara hapiu nirami mangijaw su watpa leitana paliba imungoi banina masa ama kauthoga changniba laiba ahal adugi kai no khara ngamjaba hapi kho hairami ngayak so sum yum maduda changniba do lei Sangiba haladuna sum yumdugi akoibada leituna yengakpada kaiguma mana yamna akiba mayum maduda leiramba thingnabagi mawongda yamna sathina sangnibadu khangki haidi masado yamna kijaba magi mawongda tawi mana karigumba ma urubagi mawongda sangibadugi mawong mataw pumba mangijaw su loina urami mangijaw na so sangibaduda sumna hangi he han kari urage karigino nangna nasada dukthina khangedi kaidawrage nangbo hangami Sangiba haladu so mangijaw na magi ku thamliba domda munna yengamaga wa mata ngangamdana hathu atu yum madudagi thoki mangijaw gi masa singna so paba sangiba do karaida chatkrage magi jenga hwai khara puthok pirakpani leiramdrene hangai mangijaw na maduda khangde da angawba sangiba ni kaigino khangde masado yamna kiba dongna thuna gongong chatkre hairami ngam leraga mangijaw wa khalama tawrami Kaigino ne sangniba mana igi ku thamiba maike adomda munne yengaga dukthina kiba khangba ma pokribadi aigi ku sisu ipung phongna thamba nati phi amana jaksana kupsalaga thamlini masi ku ne haiba simanak mataw karamna khangliba jano hoit khangasu kaibu kaige du mana dukthina khangiduna kari maram leibagi oiriba jano achuna mangijaw wakhalamaga su masi masa matumna khanjarami Sangiba halama laamba numitugi numidang ahing nongyay sidaso mangijaw mamangda kariguma kiba saktam amaso makurami hanang na mangijaw magi ku manung aduda masano piya magaso maku manung aduda tumagalayrami mamangda masano pa iton baduna hayramba duga manana masano piya duna so paba ijalage aiti asiba mini paba na lepsiliba kusina aiti salasi kaure ay sakrage maga haydana aduso kudo musuk muba miyoi kharana amuk thangdokduna satki manglani khangakpadagi mangijaw masada pakhalambadu amuk khara amuk phathajarami nonghengan baga magi mamangdo uramba masanupi adugi banakta changaga mangijaw na somna hairami ibe maisa karisu tawdabro yumdagi mapanungba thokano yumda lengdana layuko hairami
ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯊꯪ ꯆꯍꯤꯗ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯃꯄꯥꯗ ꯋꯥ ꯏꯈꯨꯝ ꯈꯨꯝꯗꯦ, ꯍꯣꯏ ꯕꯕꯥꯇꯪ ꯈꯨꯝꯃꯛꯏ꯫ ꯃꯪꯒꯤꯖꯥꯎꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯀꯨ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯇꯨꯅ ꯀꯨꯗꯣ ꯃꯥꯅ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯨꯗꯨ ꯃꯨꯁꯨꯛ ꯃꯨꯁꯜꯂꯒ ꯎꯒꯤ ꯃꯆꯨꯗꯣ ꯃꯛꯊꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯐꯤ ꯑꯃꯅ ꯃꯁꯥꯒꯤ ꯀꯨꯗꯨ ꯅꯥꯟꯊꯣꯛ ꯁꯦꯡꯇꯣꯛꯄ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯤ ꯑꯃꯅ ꯀꯨꯗꯨ ꯀꯨꯞꯁꯜꯂꯒ ꯃꯃꯥꯏꯗꯨ ꯁꯠ ꯂꯥꯎꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯝꯕꯗꯧꯅ ꯃꯪꯒꯤꯖꯥꯎꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯈꯪꯉꯝꯃꯤ꯫ ꯃꯗꯨ ꯀꯔꯤꯁꯨ ꯂꯩꯔꯝꯕꯗꯤ ꯅꯠꯇꯦ ꯃꯪꯒꯤꯖꯥꯎꯒꯤ ꯋꯥꯈꯜꯅꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯃꯥꯡꯗ ꯈꯣꯡꯉꯛꯈꯤꯕ ꯀ꯭ꯋꯥꯛ ꯑꯗꯨ ꯑꯃꯨꯛ ꯈꯣꯡꯉꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯪꯒꯤꯖꯥꯎ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯃꯊꯛꯇ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯧꯕꯇꯕꯨ ꯉꯥꯏꯍꯥꯛꯇꯨꯒꯤꯗꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝ ꯀ꯭ꯋꯥꯛꯇꯤ ꯄꯥꯏꯔꯛꯑꯝꯗꯦ꯫ ꯃꯪꯒꯤꯖꯥꯎꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯃꯪꯒꯤꯖꯥꯎꯅ ꯌꯨꯝ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯍꯥꯟꯅꯗꯒꯤ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯡꯉꯝꯗꯕꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯃꯪꯒꯤꯖꯥꯎꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯄꯥꯏꯔꯒ ꯆꯠꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯪꯗ ꯀꯩꯅꯣ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯎꯔꯝꯕꯗꯒꯤ ꯃꯪꯒꯤꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨ ꯇꯨꯝꯕ ꯌꯥꯗꯗꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯆꯠꯈꯤꯕ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯁꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯃꯥꯁꯦ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯉꯛꯄꯗ ꯃꯄꯥꯒꯤ ꯀꯨ ꯃꯊꯛ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕꯗꯨ ꯐꯝꯃꯒ ꯃꯪꯒꯤꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯃꯪꯒꯤꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯀꯤꯈꯤꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯔꯛꯈꯤꯕꯗꯨꯕꯨ ꯃꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯤ? ꯂꯩꯈꯤꯗꯕ ꯑꯩꯒꯤ ꯏꯅꯥꯎ ꯏꯇꯣꯟ ꯇꯣꯟꯕꯗꯨꯕꯨ ꯄꯥꯕꯒꯤ ꯀꯨ ꯃꯊꯛꯇ ꯐꯝꯃꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤꯗꯨꯕꯨ ꯃꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ ꯁꯨꯝꯅ ꯀꯧꯔꯛꯏ꯫ ꯗꯗꯥ ꯑꯩ ꯅꯣꯏ ꯂꯧꯕ ꯂꯥꯛꯏꯅꯦ ꯍꯥꯏꯗꯅ ꯀꯧꯔꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯁꯨ ꯀꯤꯗꯅ ꯇꯨꯃꯤꯟꯅ ꯃꯥꯁꯦ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯃꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯀꯤꯗꯅ ꯇꯨꯝꯃꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗꯁꯨ ꯃꯄꯥꯒꯤ ꯀꯨꯗꯨ ꯀꯣꯛ ꯀꯣꯛ ꯌꯩꯔꯛꯄꯒꯤ ꯃꯈꯣꯟꯁꯤ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥ ꯉꯔꯥꯡ ꯑꯍꯤꯡ ꯕꯕꯥ ꯍꯣꯏꯗꯤ ꯀꯩꯀꯩ ꯃꯈꯣꯟ ꯇꯥꯈꯤ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯪꯒꯤꯖꯥꯎꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ, ꯏꯄꯥꯗꯤ ꯀꯩꯁꯨ ꯇꯥꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯕꯕꯥꯒꯤ ꯀꯨꯁꯤ ꯃꯁꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯃꯒꯨꯝꯁꯤ, ꯃꯁꯤ ꯇꯧꯍꯣꯏꯔꯝꯃꯣꯏꯗ꯫ ꯃꯤ ꯑꯃꯅ ꯁꯤꯕꯗ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤ ꯍꯥꯟꯅꯗꯒꯤ ꯂꯥꯡꯁꯟꯗꯨꯅ ꯊꯝꯕꯁꯤ ꯃꯁꯤ ꯇꯧꯍꯣꯏꯗꯦꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯕꯕꯥꯒꯤ ꯀꯨꯁꯤ ꯊꯝꯃꯒꯨꯝꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯀꯨ ꯑꯁꯤꯅ ꯑꯗꯨꯝ ꯂꯩꯖꯔꯤꯁꯤꯗꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯕꯕꯥ, ꯀꯨꯁꯤꯕꯨꯗꯤ ꯑꯗꯨꯝ ꯂꯩꯖꯩꯅꯤ, ꯊꯋꯥꯏ ꯄꯥꯟꯕ ꯄꯣꯠꯁꯨ ꯅꯠꯇꯕꯁꯤꯕꯣ꯫ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕ ꯃꯥꯕꯨ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯅꯤ? ꯑꯗꯨꯅꯕꯨ ꯑꯩꯅ ꯍꯥꯏꯔꯤꯅꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯃꯒꯨꯝꯁꯤ꯫ ꯋꯥꯈꯜꯗ ꯃꯁꯤ ꯊꯋꯥꯏ ꯄꯥꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯑꯦ ꯅꯆꯥꯒꯤ ꯋꯥꯈꯜꯗ꯫ ꯀꯩꯒꯤꯅꯣ ꯕꯕꯥꯅ ꯀꯨꯁꯤ ꯁꯤꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯂꯦꯞꯁꯟꯕꯤꯔꯤꯁꯤꯕꯣ? ꯃꯄꯥ ꯃꯪꯒꯤꯖꯥꯎꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯆꯧꯕ, ꯏꯄꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯤꯗꯤ, ꯑꯩꯅ ꯅꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯒꯁꯨ ꯃꯁꯤꯗꯤ ꯅꯣꯏꯅ ꯈꯪꯂꯔꯣꯏ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯄꯨꯈꯝꯗ ꯈꯟꯖꯜꯂꯨꯅꯨ꯫ ꯆꯠꯂꯣ ꯅꯪꯒꯤ ꯊꯕꯛ ꯇꯧꯖꯔꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯃꯥꯗꯤ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕ ꯇꯧꯗꯦ꯫ ꯀꯨꯗꯨ ꯑꯗꯨꯝ ꯊꯝꯈꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯍꯤꯡꯗ ꯀꯨꯁꯤ ꯊꯤꯟꯕ ꯃꯈꯣꯟꯁꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯃꯄꯥꯗ ꯍꯥꯏꯔꯨꯕꯗꯨꯁꯨ ꯃꯪꯒꯤꯖꯥꯎꯅ ꯀꯌꯥ ꯊꯧꯁꯥꯗꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏ꯫ ꯇꯧꯕꯇꯕꯨ ꯃꯪꯒꯤꯖꯥꯎꯁꯨ ꯑꯍꯤꯡꯗ ꯃꯥꯒꯤ ꯀꯨꯗꯨꯅ ꯊꯤꯜꯂꯛꯏꯗꯨ ꯃꯥ ꯃꯁꯥꯁꯨ ꯇꯥꯔꯤꯅꯤ꯫ ꯀꯨꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯛꯑꯝꯕ ꯃꯇꯨꯡ ꯏꯊꯥ ꯊꯥꯖꯗꯅ ꯃꯪꯒꯤꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯃꯥ ꯃꯁꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯈꯝ ꯊꯦꯡꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯝꯃꯤꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯩꯔꯕ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯛꯄꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯃꯥꯅ ꯈꯜꯂꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯨꯝ ꯇꯥꯏꯕꯪꯄꯥꯟꯗ ꯃꯊꯪ ꯊꯣꯔꯛꯄꯗꯒꯤ ꯃꯥꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯄꯥꯗꯁꯨ ꯃꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯨꯗꯨ ꯍꯨꯟꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯕꯗ ꯃꯄꯥ ꯃꯪꯒꯤꯖꯥꯎꯅꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯀꯨꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯅꯕ ꯑꯁꯨꯝ ꯍꯦꯛꯀꯠꯂꯛꯏ꯫ ꯑꯍꯤꯡꯗ ꯀꯨ ꯃꯅꯥ ꯀꯗꯥꯏꯗ ꯑꯃꯨꯕ ꯈꯔ ꯃꯅꯥ ꯀꯗꯥꯏꯗ ꯁꯨꯝ ꯆꯠꯂꯒ ꯂꯩꯕꯁꯤ ꯃꯆꯥꯁꯤꯡꯅ ꯎꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯪꯒꯤꯖꯥꯎꯅ ꯃꯥꯒꯤ ꯀꯨ ꯃꯅꯥ ꯀꯗꯥꯏꯗ ꯁꯨꯝ ꯋꯥꯏꯔꯝ ꯁꯤꯆꯟ ꯇꯥꯁꯜꯂꯤꯉꯩ ꯀꯨ ꯃꯅꯥ ꯀꯗꯥꯏꯗꯒꯤ ꯃꯪꯒꯤꯖꯥꯎ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ꯫
ꯃꯪꯒꯤꯖꯥꯎꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯗꯥꯏꯗ ꯌꯦꯡꯊꯣꯛꯎꯕꯗ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯥꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤꯗꯅ ꯃꯅꯥ ꯀꯗꯥꯏꯗꯒꯤ ꯊꯣꯔꯛꯑꯒ ꯀꯨ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯪꯒꯤꯖꯥꯎꯁꯤ ꯂꯥꯛꯑꯝꯃꯤ꯫ ꯀꯨ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯪꯒꯤꯖꯥꯎ ꯂꯥꯛꯄꯗ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯂꯛꯑꯝꯃꯤ꯫ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯑꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯪꯒꯤꯖꯥꯎꯅ ꯀꯨ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯉꯤ, ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ, ꯏꯆꯥꯅ ꯏꯄꯥꯒꯤ ꯀꯨ ꯆꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯏꯄꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯀꯨꯗꯨ ꯎꯗꯨꯒꯤ ꯃꯆꯨ ꯃꯃꯦꯟꯗꯨ ꯈꯔ ꯁꯤꯗꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯏꯆꯥꯅ ꯃꯗꯨꯒꯤ ꯃꯆꯨ ꯃꯃꯦꯟꯗꯨ ꯈꯔ ꯉꯥꯟꯊꯣꯛꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯄꯥ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯨ ꯆꯟꯕ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯃꯥ ꯃꯁꯥꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯩ, ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯑꯍꯟꯁꯤꯕꯨ ꯑꯩꯅ ꯆꯟꯈꯤꯕ ꯀꯨꯗꯨ ꯃꯥꯗꯤ ꯊꯋꯥꯏ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯔꯨꯔꯤꯁꯤꯅ ꯀꯩꯗꯧꯔꯤꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯕ ꯃꯇꯨꯡ ꯃꯪꯒꯤꯖꯥꯎꯗ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯄꯥꯕꯨꯡ, ꯌꯥꯅꯤ, ꯅꯆꯥꯅ ꯁꯦꯝꯖꯈꯤꯕꯅꯤ, ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯃꯛ ꯇꯥꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨ ꯄꯥꯕꯨꯡꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯁꯨꯕꯅ ꯐꯅꯤ, ꯀꯨꯏꯔꯣꯏ, ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯃꯈꯛꯀꯤ ꯋꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯅ ꯑꯃꯨꯛ ꯍꯦꯛ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯇꯧꯔꯅꯨ, ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯣꯏꯔꯒꯁꯨ ꯅꯪꯒꯤꯁꯤꯗ ꯄꯨꯔꯛꯑꯒ ꯇꯧꯔꯣ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯑꯩꯁꯦ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅꯁꯨ ꯍꯥꯏꯔꯤꯕꯨ ꯂꯩꯈꯤꯗꯕ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯨ ꯀꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯨꯁꯤ ꯊꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯇꯛꯄꯗ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅꯅꯦ ꯂꯧꯕ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤꯗ ꯊꯤꯜꯂꯛꯎ, ꯑꯩ ꯅꯪꯒꯤ ꯑꯆꯪꯕ ꯄꯩꯁꯥꯗꯣ ꯄꯤꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯎ ꯁꯨꯕ ꯀꯨ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯄꯥꯕꯨꯡꯒꯤ ꯏꯆꯥꯁꯤꯡꯗ ꯍꯥꯏꯔꯤꯗꯣ ꯃꯗꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯔꯝꯗꯤ ꯉꯁꯤꯐꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯍꯤꯡꯉꯤꯕ ꯃꯤ ꯑꯃꯠꯇꯅ ꯃꯥ ꯃꯁꯥꯒꯤ ꯀꯨ ꯆꯟꯕꯤꯌꯨ ꯂꯥꯛꯇ꯭ꯔꯤ꯫ ꯍꯥꯏꯗꯤ ꯁꯤꯔꯕ ꯃꯇꯨꯡ ꯈꯛ ꯆꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯄꯅ ꯃꯈꯜ ꯑꯃꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯥꯕꯨꯡ, ꯁꯤꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯁꯣꯔꯥꯠꯀꯤ ꯕꯥꯇꯣꯟ ꯊꯥꯕꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯁꯥꯒꯤ ꯀꯨ ꯍꯥꯟꯅ ꯂꯦꯞꯁꯤꯟꯕꯁꯤ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯃꯁꯤꯁꯨ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯄꯣꯠꯇꯦ, ꯃꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯃꯪꯒꯤꯖꯥꯎꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣ, ꯀꯨ ꯍꯥꯏꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯎ ꯑꯃꯅ ꯆꯟꯕ ꯄꯣꯠꯁꯛꯅꯤ, ꯃꯃꯤꯡꯁꯤ ꯈꯛꯀꯤ ꯋꯥꯅꯤ, ꯀꯔꯤꯁꯨ ꯂꯩꯕ ꯄꯣꯠꯁꯛ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪ ꯍꯣꯔꯦꯟ ꯍꯌꯦꯡ ꯂꯥꯛꯀꯦꯔꯥ ꯅꯪꯒꯤ ꯑꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯀꯨꯗꯣ ꯂꯧꯕ ꯂꯥꯛꯎ, ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯒꯤꯗꯤ ꯍꯥꯏꯔꯝꯃꯒ ꯃꯪꯒꯤꯖꯥꯎꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯪꯒꯤꯖꯥꯎꯒꯤ ꯀꯨ ꯆꯟꯕꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯃꯪꯒꯤꯖꯥꯎꯅ ꯍꯥꯏꯔꯛꯈꯤꯕꯒ ꯒꯥꯔꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯨꯗꯣ ꯂꯧꯈꯠꯄ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯪꯒꯤꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯀꯨꯗꯣ ꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯗꯅ ꯀꯨ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯅ ꯆꯟꯈꯤꯕ ꯀꯨꯗꯣ ꯍꯦꯛ ꯁꯨꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯃꯁꯥꯗ ꯄꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯀꯨꯗꯣ ꯃꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯊꯕꯛꯇꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯅ ꯄꯥꯏꯔꯒ ꯅꯤꯡꯉꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯨꯗꯣ ꯃꯥꯒꯤ ꯎ ꯁꯥꯕ ꯃꯗꯨꯗ ꯊꯝꯗꯨꯅ ꯃꯇꯨ ꯃꯆꯥꯁꯤꯡꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗꯁꯨ ꯀꯨꯗꯣ ꯀꯣꯛꯀꯥꯛ ꯀꯣꯛꯀꯥꯛ ꯌꯩꯕ ꯃꯈꯣꯟ ꯀꯨ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯌꯦꯡꯉꯨꯕꯗ ꯀꯨ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯀꯨ ꯆꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤꯕꯅ ꯃꯥ ꯎꯅꯕ ꯃꯤ ꯑꯃ ꯂꯥꯛꯏꯕꯣꯏ ꯅꯤꯡꯗꯅ, ꯀꯅꯥꯅꯣ ꯀꯨ ꯃꯊꯛ ꯑꯗꯨꯗ ꯐꯝꯃꯤꯗꯨꯕꯣ? ꯃꯤꯒꯤꯅꯤ, ꯑꯗꯨꯗ ꯐꯝꯃꯨꯅꯨ, ꯁꯤꯗ ꯆꯪꯕꯤꯔꯛꯑꯣ ꯂꯥꯎꯔꯝꯃꯤ꯫ ꯇꯨꯡ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯑꯒ ꯃꯅꯤꯡꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯎꯔꯒ ꯑꯃꯨꯛ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯋꯥꯏꯗ ꯀꯨ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯝꯕ ꯅꯨꯄꯥꯗꯨ ꯂꯩꯔꯝꯗꯦ꯫ ꯎ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯃꯅꯥ ꯀꯗꯥꯏꯗ ꯆꯪꯁꯤꯜꯂꯒ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯅꯨꯄꯥꯗꯨꯁꯨ ꯀꯤꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯃꯥꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯃꯥꯅ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ, ꯍꯧꯖꯤꯛꯇ ꯑꯩꯅ ꯄꯨꯔꯛꯄ ꯀꯨ ꯑꯁꯤꯗ ꯃꯤ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯕꯅꯤ, ꯑꯗꯨ ꯑꯩꯅ ꯑꯣꯟꯊꯣꯔꯛꯄꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯥꯏꯗ ꯑꯩꯅ ꯆꯠꯇꯅ ꯌꯦꯡꯉꯨꯔꯦ, ꯑꯗꯨꯁꯨ ꯑꯁꯥꯏꯗ ꯂꯩꯍꯧꯗ꯭ꯔꯦ, ꯈꯪꯗ꯭ꯔꯦ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯁꯨ ꯑꯃꯨꯛ, ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ, ꯑꯗꯨ ꯀꯅꯥꯒꯤ ꯀꯨ ꯑꯆꯟꯕꯗꯣ ꯅꯪꯅ ꯄꯨꯔꯤꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ, ꯅꯪ ꯀꯥꯎꯔꯕꯣ, ꯑꯩꯅ ꯊꯥꯏꯅ ꯆꯟꯈꯤꯕ ꯀꯨꯗꯨꯅꯤ, ꯈꯨꯜ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯥꯃ ꯃꯪꯒꯤꯖꯥꯎꯒꯤ ꯀꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ, ꯑꯣ, ꯑꯁꯤꯒꯤꯁꯦ ꯃꯥꯃ ꯃꯪꯒꯤꯖꯥꯎꯒꯤ ꯀꯨ ꯑꯣꯏꯔꯦ, ꯑꯗꯣ ꯃꯣꯏ ꯏꯃꯨꯡꯗ ꯃꯤꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯕꯅꯤ, ꯃꯆꯥ ꯑꯅꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯨ ꯃꯄꯥ ꯃꯪꯒꯤꯖꯥꯎꯅ ꯀꯨ ꯑꯁꯤ ꯂꯦꯞꯁꯜꯂꯨꯕꯗꯩꯅꯤ ꯍꯥꯏꯗꯅ ꯀꯩꯗꯧꯕꯩ ꯅꯪꯗꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯔꯛꯏꯅꯣ, ꯀꯤꯖꯩ, ꯄꯤꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ, ꯑꯁ, ꯑꯩꯅ ꯄꯨꯅꯤꯡꯉꯛꯇꯅ ꯄꯨꯔꯛꯄ ꯅꯠꯇꯦ, ꯃꯥꯃ ꯃꯪꯒꯤꯖꯥꯎꯅ ꯀꯨꯁꯤ ꯃꯜꯂꯦ, ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯇ꯭ꯔꯦ, ꯍꯥꯟꯅꯒꯨꯝ ꯑꯃꯨꯛꯇ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯃꯌꯨꯝꯗꯒꯤ ꯂꯧꯈꯠꯂꯨꯕꯅꯤ, ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯑꯒ ꯑꯩꯁꯨ ꯀꯤꯖꯔꯛꯑꯦ ꯍꯥꯏꯔꯝꯃꯤ꯫
ꯑꯗꯨꯃꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯨꯗꯣ ꯑꯃꯨꯛ ꯀꯣꯛ ꯊꯤꯜꯂꯛꯄ ꯃꯈꯣꯟꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯀꯤꯕꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯀꯨ ꯆꯟꯕ ꯎ ꯁꯨꯕ ꯅꯨꯄꯥꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯥꯕ꯭ꯔꯥ ꯃꯈꯣꯟꯁꯦ ꯁꯤꯕꯨ ꯀꯔꯤ ꯃꯈꯣꯟꯅꯣ? ꯑꯃꯨꯛꯐꯥꯎ ꯃꯁꯤꯒꯤ ꯃꯈꯣꯟꯁꯦ ꯊꯣꯔꯛꯇꯕꯅꯤ꯫ ꯉꯁꯤꯈꯛ ꯀꯨ ꯑꯁꯤ ꯍꯦꯛ ꯄꯨꯔꯛꯄꯒ ꯇꯧꯔꯛꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏꯅ ꯀꯩꯅꯣ ꯀꯣꯛ ꯌꯩꯔꯤꯁꯤꯕꯣ? ꯑꯁ ꯑꯩꯗꯤ ꯀꯤꯕꯗ ꯌꯥꯗ꯭ꯔꯦꯃꯦ ꯇꯧꯔꯤꯁꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯑꯗꯣ ꯏꯕꯥꯅꯤ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ, ꯅꯪ ꯃꯩ ꯑꯃ ꯄꯨꯔꯛꯑꯣ ꯃꯄꯥꯟꯗ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯣ ꯑꯩ ꯀꯤꯀꯣ ꯍꯥꯏꯗꯅ ꯃꯩ ꯑꯃ ꯄꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯃꯄꯥꯟꯗ ꯊꯣꯡꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯀꯨ ꯑꯗꯣꯝꯗ ꯆꯪꯁꯜꯂꯨꯕꯗ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯝ ꯀꯣꯛ ꯌꯩꯕ ꯃꯈꯣꯟꯁꯦ ꯇꯥꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯇꯤꯟ ꯐꯥꯎ ꯋꯥꯅ ꯌꯣꯠꯁꯟꯗꯨꯅ ꯀꯨ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩ꯫ ꯅꯨꯄꯥꯗꯨꯅꯁꯨ ꯀꯨꯗꯣ ꯍꯥꯡꯇꯣꯛꯅꯕ ꯇꯧꯏ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯛ ꯅꯣꯝꯃꯝꯃꯤ, ꯀꯤꯖꯩ ꯍꯥꯡꯇꯣꯛꯎꯅꯨ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯀꯨꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯗꯅ ꯇꯞꯅ ꯍꯥꯡꯇꯣꯛꯎꯕꯗ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯀꯥꯕꯛ ꯂꯧꯔꯕ ꯀꯤꯕ ꯍꯪꯒꯣꯏꯔꯕ ꯃꯤ ꯑꯃ ꯍꯤꯞꯇꯨꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯀꯤꯗꯅ ꯀꯥꯏꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯤꯃꯟꯗꯅ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯪꯒꯤꯖꯥꯎꯅ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯐꯥꯎ ꯃꯥꯒꯤ ꯀꯨꯗꯨ ꯊꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯎ ꯁꯨꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯎ ꯁꯨꯕ ꯅꯨꯄꯥꯗꯨꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯨꯗꯨꯅ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯁꯨ ꯏꯉꯛꯅ ꯀꯨꯗꯣ ꯑꯃꯨꯛ ꯃꯌꯨꯝꯗ ꯃꯤ ꯅꯦꯛꯇꯨꯅ ꯄꯨꯔꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅꯁꯨ ꯃꯄꯥꯅ ꯀꯨꯗꯣ ꯑꯃꯨꯛ ꯄꯨꯔꯛꯄ ꯎꯕꯗꯨꯗ ꯃꯄꯥꯗ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯀꯨꯁꯦ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯏꯗꯤ ꯍꯥꯏꯗꯅ꯫ ꯃꯪꯒꯤꯖꯥꯎꯁꯨ ꯇꯥꯗꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯉꯥꯡꯁꯛꯏꯕꯁꯤꯡ ꯑꯗꯨ꯫ ꯌꯨꯝ ꯑꯗꯨꯗ ꯀꯨꯗꯣ ꯑꯃꯨꯛ ꯍꯦꯛ ꯄꯨꯔꯛꯄꯗꯒꯤ ꯑꯍꯤꯡꯗ ꯀꯨꯗꯣ ꯇꯝꯅꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯀꯨ ꯃꯅꯥꯛ ꯑꯗꯥꯏꯗ ꯑꯗꯨꯝ ꯃꯤ ꯑꯃ ꯑꯗꯨꯝ ꯍꯀꯠ ꯍꯅꯥ ꯆꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯐꯅ ꯇꯝꯅꯔꯒꯁꯨ ꯃꯪꯒꯤꯖꯥꯎ ꯃꯁꯥꯗ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯀꯨꯗꯣ ꯊꯅꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛꯀꯁꯨ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯂꯩꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯑꯃꯨꯛ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯦ꯫ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯪꯒꯤꯖꯥꯎꯒꯤ ꯃꯆꯥꯁꯤꯡꯁꯤ ꯑꯃꯃꯝ ꯇꯝꯅ ꯂꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯃꯄꯥꯒꯤ ꯀꯨꯗꯨ ꯃꯄꯥ ꯂꯩꯇ꯭ꯔꯤꯉꯩ ꯎꯗ꯭ꯔꯤꯉꯩ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯃꯄꯥ ꯃꯪꯒꯤꯖꯥꯎꯅ ꯂꯩꯀꯥꯏꯒꯤ ꯗꯦꯕ ꯀꯔꯃ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯃꯄꯥ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯁꯨꯃꯥꯡꯗ ꯀꯨꯗꯣ ꯊꯥꯡꯇꯣꯛꯑꯒ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗ ꯀꯨꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯌꯥꯎꯕꯗꯧꯅ ꯃꯤꯔꯧ ꯉꯥꯔꯧ ꯃꯅꯝꯁꯤ ꯑꯃꯨꯕ ꯃꯅꯤꯟꯒ ꯂꯣꯏꯅꯅ ꯋꯪ ꯍꯦꯛꯇ ꯃꯤ ꯄꯣꯂꯣꯏꯕ ꯃꯅꯝ ꯑꯃꯒꯨꯝ ꯆꯦꯜꯂꯛꯄꯗꯒꯤ ꯃꯆꯥ ꯑꯇꯩꯁꯤꯡꯅ ꯁꯤꯗꯤ ꯃꯅꯝꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯩ ꯊꯥꯕ ꯍꯧꯔꯨꯔꯕ ꯀꯨ ꯑꯗꯨ ꯑꯃꯨꯛ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯃꯨꯠꯊꯠꯂꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯃꯌꯥꯝꯕꯗꯨꯗ ꯁꯨꯝꯅ ꯍꯥꯏ, ꯇꯥꯃꯣꯆꯧ ꯄꯥꯕ ꯍꯜꯂꯛꯑꯒꯗꯤ ꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤꯗꯣꯏꯅꯣ? ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯎꯕꯁꯨ ꯅꯠꯇ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ, ꯑꯗꯨ ꯐꯔꯕꯅꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯗꯤ ꯄꯥꯕꯅꯁꯨ ꯀꯩꯁꯨ ꯀꯨꯁꯤ ꯁꯤꯗ ꯊꯝꯅꯤꯡꯉꯔꯣꯏ꯫ ꯑꯗꯨꯅ ꯐꯔꯕꯅꯤ ꯅꯣꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯒ ꯄꯥꯕꯒ ꯑꯗꯨꯝ ꯉꯥꯡꯅꯖꯔꯒꯦ, ꯅꯣꯏ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯄꯥ ꯃꯪꯒꯤꯖꯥꯎ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯪꯒꯤꯖꯥꯎ ꯁꯥꯎꯕꯗ ꯃꯁꯥꯗ ꯃꯩ ꯍꯧꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯀꯨꯁꯤ ꯃꯩ ꯊꯥꯔꯝꯃꯤꯁꯤ? ꯃꯁꯤ ꯃꯩ ꯊꯥꯔꯤꯕ ꯃꯤꯁꯤ ꯃꯄꯥ ꯑꯩꯕꯨ ꯍꯤꯡꯅ ꯃꯩ ꯆꯨꯕ ꯉꯝꯕ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯔꯝꯃꯤ꯫ ꯃꯪꯒꯤꯖꯥꯎꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯔꯤꯕ ꯃꯤꯁꯨ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯁꯨ ꯃꯄꯥꯒꯤ ꯑꯁꯥꯎꯕꯗꯨ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯃꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯀꯨ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯃꯩꯅ ꯆꯥꯈꯤꯕꯗꯒꯤ ꯃꯪꯒꯤꯖꯥꯎꯁꯨ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯀꯨ ꯃꯅꯥꯛ ꯑꯗꯨꯗꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯩꯅ ꯇꯪꯈꯥꯏ ꯆꯥꯈ꯭ꯔꯕ ꯃꯤꯒꯤ ꯃꯤꯌꯨꯡ ꯃꯤꯇꯧꯗꯧꯅ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯀꯞꯇꯨꯅ ꯑꯗꯥꯏꯗ ꯆꯠꯄꯁꯤ ꯃꯪꯒꯤꯖꯥꯎꯅ ꯑꯍꯤꯡꯗ ꯃꯥꯅ ꯎꯕ ꯐꯪꯉꯤ꯫ ꯃꯗꯨꯗ ꯃꯪꯒꯤꯖꯥꯎꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ, ꯀꯩꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯁꯤꯗꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ ꯇꯧꯔꯤꯁꯤ, ꯍꯌꯦꯡꯗꯤ ꯀꯨꯁꯤ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯀꯣꯟꯅꯊꯪꯗꯗꯤ ꯃꯪꯒꯤꯖꯥꯎ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯤ ꯅꯦꯛꯇꯨꯅ ꯃꯪꯒꯤꯖꯥꯎ ꯀꯨ ꯑꯗꯨ ꯂꯥꯞꯅ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯄ ꯆꯠꯈꯤ꯫ ꯀꯨ ꯑꯗꯨ ꯍꯦꯛ ꯍꯨꯟꯗꯣꯛꯎꯕꯗꯒꯤ ꯃꯪꯒꯤꯖꯥꯎꯒꯤ ꯃꯃꯪꯗ ꯀꯨꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯃꯪꯒꯤꯖꯥꯎꯁꯤ ꯃꯆꯥꯁꯤꯡꯗꯁꯨ ꯍꯥꯏꯗ ꯃꯥꯁꯦ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯌꯥꯁꯜꯂꯛꯇ ꯃꯁꯥꯗꯣ ꯑꯉꯥꯎ ꯑꯐꯩ ꯑꯃꯒꯨꯝ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯃꯪꯒꯤꯖꯥꯎ ꯃꯀꯣꯛꯇ ꯁꯨꯝ ꯁꯣꯅꯣ ꯆꯨꯁꯜꯂꯛꯇꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯃꯥꯁꯨ ꯃꯩ ꯊꯥꯖꯤꯟꯗꯨꯅ ꯁꯤꯖꯈꯤ꯫ ꯀꯨ ꯑꯗꯨꯅ ꯁꯨꯝ ꯃꯥꯁꯨ ꯃꯃꯪ ꯃꯍꯥꯗ ꯀꯧꯔꯛꯄꯗꯒꯤ ꯃꯪꯒꯤꯖꯥꯎ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫
ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯁꯨ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯩꯈꯤꯗꯕꯗꯨꯗ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯨꯟꯁꯤ ꯂꯦꯜꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫